आकाशवाणी इम्फाल Ngangbam Nganthoi पाउ पाजरी अहानबद मरु ओइबा पाउ इम्फाल दिमापुर लंबिगी काथीखो कारोंगदा पैसेंजर पुबा विंगर अमगा अल्टो कार अमगा थेंगाइनबदा यामद्रबदा मी अनि सिरे तरा सोकले हाइरी गुजरात नेशनल गेम्स लिसिंगनी कुनिथोइदा मणिपुर नुपी फुटबॉल टीमना सनागी तकमान फंगलकपदा मुख्यमंत्री नोंथोंबम बिरेन सिंहना नुंगाइबा फोंदोकली ngasi asi malemgi angang nupi masa singi numitni amasung FIFA Under 17 Women's World Cup lisingani kunithoi ngasi dagi hauragani haudokpagi match ta Bharat ka America ga ngasi numidang pung 9 da sanagani Imphal Dimapur lambigi kathiko karongda ngasi ayuk passenger puba winger amaga alto car amaga thengainabada yamdarbada mi ani sire tarana sokle asokpa sing adu senapati district hospital da pukhatuna laikanari barak turel da futcha marom luna tasilabasu passenger ani di karimata sokhaudre passenger puba winger gari adu Imphal homdagi lakpani khudakta mafamdugi miyamna changsinduna mi kanbagi thabak chathari akupa pau ngairi Gujarat Sathariba National Games lisingani kunithoida Manipur gi nupi football team na sanagi takman fanglakpada Mukhyamantri Nongthomam Biren Singhna nungaiba phongdokli social media da thagatpa warol amada Mukhyamantri na hai nakhoi gi kana honajaba khangba kanba amasung chapyungba firep ki mahai fangle masina ngasi de khoi bu yamna saukthokjaba pokhalle hairaduna makhata na kana honanaba Mukhyamantri na hairi ningsingba yai National Games da ngarang numidang wairam sanakiba final match da Manipur na Odisha bu panjal ani sinoda maithiba piduna sanagi takman phangkhibani Manipur gi panjal ani adu Bala Devi amadi Ratan Balana sanabagi ahanba hapta sankhibani Odisha na fanakan honarabasu panjal sing adu handokpa ngamkhide Integrated Disease Surveillance Program National Health Mission Manipur na sinduna 3x3 Frontline Epidemiology Training Program ama ngasi Imphal gi singmairong da haukhre NCDC, CDC amasung WHO country office na training asi pangthokpani haudokpagi tharamduda Manipur gi Health Services ki director Dr. H.Priyokumar Mangang NSM Manipur gi State Mission Director Dr. Somorjit Ngangbam Manipur Health Services ki Additional Director Public Health Dr. Y. Gopal Krishna Bharat Sarkar gi Haksel amasung Yaifayumbal Mantraloy gi NCDC gi Joint Director Dr. K. Sanket V. Kulkarni amasung CDCD GISP gi Resident Advisor FETP Dr. Christine Bender inde saruk yakhi Pradhanmantri Narendra Modi na ngasi nungthil Madhya Pradesh ke Ujjain da Sri Mahakaleshwar Mandir da Sri Mahakal Lok Sangaragani Sri Mahakal Lok ase Bhagavan Shankar ga mari lena bawari pumnamak mafam amata da thengnagadaba mafam oina samgatpani masida lebak ase gi Jyotirlinga Taranithoi gi manungda ama oriba Ujjain gi Mahakaleshwar Mandir yaugani Pradhanmantri na Ujjain da miyam gi miten amada suwa ngangani Sarkar gi paupaladuna Akashvani paumin hai Pradhanmantri Narendra Modi Air Force ki plane amada ngasi nungthil pung 8 makhai adwaida Ahmedabad tagi Indore da thonglagani Mahak Indore dagi helicopter na Ujjain da chatkani Pradhanmantri na numidang wairam pung 6 makhai dagi 3 fawbugi manungda Sri Mahakal Lok adu jati gi miyam da kathokani Thauramadu Madhya Pradesh Sinthongbada live telecast tawgani Sangaba loiraba matungda Pradhanmantri na Ujjain gi Kartik Mela ground da miyam gi mitin amada wangangani mitin adu da mi 60 hena tilaba yai haina panari mitin adu loiraba tungda Sri Modi Delhi gi dama khongsan Sri Mahakal corridor asi lupa koti sani panchangna Kashi Vishwanath corridor gi mong da sabani project asi gi ahanba sarukta Mahakal Lok Rudrasagar Harsiddhi Mandir Sardham Mandir amasung Bikram Tila lupa koti 3yankhai rom changna sare amasung semjille ani suba tangka ki thabak sing 2023 fawbugi manungda loisingani Pradhanmantri Narendra Modi gi numit humni gi Gujarat khongsat ki ngasi humni chanba numita Ahmedabad ki Asarwa da laiba civil hospital da lupa koti 1535 rom changadaba ana layengi khudongchaba kharana miyam da kathoklagani kharana sana bajatra hollagani Sangaga dauriba singi manungda nauna hanadagi fagarhalaba cardiac care gi facilities sing amasung UN Mehta Institute of Cardiology and Research Center gi anobo hostel building Institute of Kidney Diseases and Research Center gi anobo hospital building amasung Gujarat Cancer and Research Center gi anobo building yauri lairaba anaba miyoi singi imung manung lehanaba shelter home sananaba sujatra hungani
Lok Nayak Joy Prakash Narayan gi mapok numitang asi Pradhan Mantri Narendra Modi na lusingba sigi mafamda ikai khumnaba utli. Sri Modi na hai Lok Nayak na Bharat ki damak toromba thabak sing ataidagi thoidok hendokpani. Mahaki wakhalona jati sengulpada kathoknaba miyoi lakh kayada pungning ithil pirami. Tabiriba pawase akasbani Imphal dagini. Ngasi asi malemgi angang nupi masa singi numitni. Ing kumja 2013 gi December da UN General Assembly na angang nupi masa singi hak sa khangnaba amasung malem sin thongbada nupi masa singna thengnariba singnarakpa singko khanaba October 13 asi malemgi angang nupi masa singi numit oina pangthoknaba warep lawkhibani. Numit palan asigi kumsi sahigi nunggi wakhalondi haujik aikhoigi matamni aikhoigi hak aikhoigi tunggi punsi haibasini. Numit asiga mari lenana Beti Bachao Beti Padhao thaurangi makhada ngasi Kendra gi Women and Child Development Mantraloyna sinduna New Delhi da Betiang Bane Kusal haiba nupi masa singbu skill lehenabagi National Conference ama pangthokadauri. Thauramadu Skill Development and Entrepreneurship Mantraloyga Minority Affairs Mantraloyga nupi masa singda skill lehenaba yana se sing sahi taunagani. Selthum Mantri Nirmala Sitaraman International Monetary Fund amasung World Bank ki sahi gi mifam yaurunaba America gi dama khongsan khre. Ngasidagi hauriba mahaki numit 6 nigi America khongsat asida mantri na G20 gi Selthum Mantri singi mifam amasung Central Bank Governor gi mifam dasu yaugani. Srimati Sitaraman na Japan kha Korea Saudi Arabia Australia Bhutan New Zealand Egypt Germany Mauritius UAE Iran amasung Netherlands yauna leibak kayaga sunakal ani gi oiba wari sanagani. Samajwadi Party ki founder Mulayam Singh Yadav ki haksang ngasi nungtil pung 3 adwaida raja gi mapung phaba ikai khumnabaga loinana mahaki pongnafam Itawa jila gi Saifai khunggangda pangthoklagani. Lusingba singarang Gurugram gi Lanai Hospital amada leikhidabani. Leikidraba lusingba sigi haksang mahaki pongnafam Saifai khunggangda puraktuna mahakpu sagotpa sing amasung atai saknairaba kayana sardanjali katkani. Mahaki aroiba mathau mangam pangthokpada ngaksel Mantri Rajnath Singh yauna masaknaiba lusingba kaya saruk yaraba yai. Uttar Pradesh Sarkar na Raija sigi hanagi Mukhyamantri Mulayam Singh Yadav na leikhidabada numit humni awaba phongdokani haina lauthokre. FIFA Under 17 Women's World Cup 2022 ngasidagi hauragani. 2018 gi Under 17 Men's FIFA World Cup mai pakna sinkraba matungda Bharat na nupigi World Cup asisu yumbu oiduna sinbani. Tournament asida Confederation taruki nupigi Under 17 team taruk na saruk yari. Ngasi numidang Bhubaneswar gi Kalinga Stadium da Sanagadaba Group A gi ahanba match da Bharat ka America ga thengnagani. Match asi numidang pung 9 dagi haugani. Video message amada Youth Affairs amsung Sports Mantri Anurag Thakur na hai FIFA gi tournament ta ahanba oina Bharat ki nupi sing sanagadauri haibasi Bharat macha pumnamaki yamna saukthoksaningai ni. Gujarat asathariba 53 suba National Games tangarang Maharashtra gi Malakhamba Star Singna masana asigi sanagi takman mangagi manungda hum lauduna medal telida Haryana dagi hengget khiduna ani suba position da leire. Maharashtra na punna sanagi takman 53 fangle Haryana na 32 fangduna hum suba da leiri. Maharashtra na makhoi gi oina games asida khwaidagi yamna takman 136 fangle. Madugi manungda lupagi 53 amsung sanjengi 53 yauri. Sanagi 53 yauna punna takman 135 fangduna services na games asigi medal teligi makokta leiri. Bharat amasung South Africa gi ahum suba amadi aroiba nongma masana cricket match ngasi Delhi gi Arun Jaitley Stadium da sanaragani. Match asi nungthil pung 1:30 dagi haugani. Nongmaijing numita Ranchi da sanakhiba ani suba match ta Bharat na South Africa bu wicket 3 da maithiba piduna match ahum gi series asi amamam thoinare. Lucknow da sanakhiba ahanba match South Africa na thoikhi. Aroiba da maroiba paw amukhanna. Imphal Dimapur lambi gi Kathikho Karong da passenger puba winger amaga Alto car amaga thengainabada yamdrabada mi ani sire tara sokle. Gujarat National Games 2022 da Manipur gi nupi football team na sanagi takman phanglakpada Mukhyamantri Nongthomam Biren Singh na nungaiba phongdokli. Ngasi asi malemgi angang nupi masa singi numitni amasung FIFA Under 17 Women's World Cup 2022 ngasidagi hauragani. Haudokpagi match da Bharat ka America ga ngasi numidang pung 9 da sanagani. Paulo Jare.